Praise the Lord. Ahan bamaktada Swarga Malem Taibangpan Marol Ahumbu Laishem Biba Ekoi Kuding Maki Haurak Pam Oiriba Laishem Biba Mapubu Kan Biba Mapubu Mapal Naidana Tagat Jabgalunana Yang Biriba Amasung Kan Biba Mapugi Ahingba Afaba Nungshiba Wahi Matik Mangana Talaba Wahi Sibu Tabigadoriba Ichilnau Sing Ichel Sing Ima Pabung Sing Pumna Makpu Dayanan Laishram Namakasuhana Jesu Christagi Minglenda Yai Famangol Pizabagalunana Nizabagalunana Ikai Kumnazari Nasi ay mayamda ay ginupigi testimony ay ginupi na matau karamna Ishor bu fangzakiba haibagi amasung Ishor na utpiba miracle khara testimony khara ay mayamda tahanjarake ay githamoida faujarakpani madudi ay ginupigi su testimony phongtokhallu haiduna ay githamoida lakpadagi ay ginupi na phongtokpani ay ginupi se mahakna mamang yamna Ishorgi matangda wahi haidabagi maramna Makna hai pada keradi masih nervous oi haidun hai aduga hai kita bersum mama lay haidun hai aina matang damu kona pasina CMC adubu ahan boina magi testimony se ikoi tamina si chilna oi chelima pabung sing aina Yesu Krista laksan jaraba matung aina oja pastor amadala la luba matam amasung igi hakchangda awaba anaba fawraktuna isirani haiduna kapam ba matungda kapna leramaba hingbagi wakhal leiramdraba matungda aina Jesu Krista gi nungshiba oja pastor na gi damakta mamita ki mapitana haijabirakpa aduga gi aina namrupta leiringaida church ta Jesu aibu hatok piganu haina khuramingaida khangnadaba mi amana ahanbada message tharaga matangda phone tawraga Jesu Krista na nangmu yamna nungsi nangna Jesu Krista lawsalaba matungda sukarigi pap kokpiu haina hairino pap kokpiba mapudi Jesu ni Jesu Krista lawsandaba singna pap kokpiu haina kapkadabani nangdi Jesu gi masa oiraga karigi damakta dumai hairino nangna dumaina haibado Jesu Krista na haraude nangna dumaina kappado aigi pap kokpiu haibado Jesu na haraude maramdi Jesu Krista fangjaba magi pap kokjaba punsi fangi haiduna ingonda haibirakiba aduga aina tawba punamak loina mahakna hairakhiba madudi nangna paisa katpa matamda karigino aidi paisa yamna lejadabani haina katliba laishem biba mapu sargana phambal oiba lebang pana khongnai oiba mapu fangjaba haibasidi punamak phangabani maramaduna nang yamna ina khonba misak ama oirabani aduga nangna pap kokpiu haiba wahai haiganu ai kanpiu haiba wahai haiganu aibu kanbibagi damak aibu nungsibibagi damak pap kokpiu haibagi damak pap kokpibagi damak thagachari haiduna nangi prayer gi maronda hayu haina engonda hairakpa numita aigi wakhalda Jesu Krista na direct engonda hairakpa gumna phauki numitudagi hauna aigi kiramba aigi prayer gi maron hatok piganu hairambagi mahuta aibu kanbibagi damak thagachari ipa Ishor haibado numitudagi aina haujakibani madugi matungda aina Ishor gi nungsiba Holy Bible pawa aduga aigi nupi gi damakta aina Ishor da haijabibase haukibani yengbiu matei manau haibase matei manau gi meaning se artha se khangamde adubu Jesu Krista da lakcharaba matungdagi di matei manau haibase karino aina khange matei manau ani se mot tinadaba yade yengo Holy Bible na kari hai hakchang amata oire hai thawai di ani ni hakchang amata oire yengo aigi khongna yopi da thingba matamda aigi hakchang apumba nabane maramaduna aigi nupina waba matamda aina su waribane aina waba matamda aigi nupina wagadabane mase matei manau haibagi kino meaning do Holy Bible na taieba maramaduna matei manau oire matungda khainaba matei manau leina atopa nupida atopa nupada phatabagi lanabagi wakhal thabakse Jesu Krista thajaragadi yade amasung madugi matungdagidi Jesu Krista khangnadringaidi khamanba kaya lerami khamanbagi maramna khanaba chainaba thoi adubu Jesu Krista phangjaraba matungdagidi khamanaba haibase madi totally lekhidre aduga aina sumagi damakta haijabiba haukibani amasung Holy Bible gi wahai pa duna tahalli aina mangonda force taude nang changda yaroi haiduna haide yengo Ishor se Jesu Krista na ne kanabusu force taudabani ko kanabusu for dharma punamakka yengbiu Jesu Krista ga manade haibase kaino nungsina haibani nungsina Holy Bible khutta pairaga ne Ishor thajaba misina nungsina haibani yung Jesu na nangbu nungsi nang Jesu bu lawsalu nang aran kubam phangani sargada lomba naidaba leigani hingani haina haibani ba Jesu Krista na su dumaina magi macha sing manai sing dumaina kawi nam haduna like mai thaduna khundagi tanduna Jesu Krista na masung Christian amatana ai lawsalu haina hairoi Jesu lawsalu haina haide ko adubu nungsibana
ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯟꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯁꯥꯎꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯀꯜꯂꯦꯕ ꯅꯨꯡꯁꯤꯕꯒꯤ ꯄꯥꯋꯔꯁꯦ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯊꯥꯖꯔꯕꯁꯤꯡꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯃꯦꯟ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯃꯊꯪꯗ ꯑꯩꯅ ꯏꯄꯥꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯒꯗꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯐꯕ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯡ ꯑꯊꯣꯏꯕ ꯁꯥꯈꯤꯁꯤꯡ ꯗꯥꯏꯔꯦꯛ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯌꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯏꯁꯣꯔꯗꯒꯤ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯑꯩ ꯄꯥꯊꯣꯛꯆꯔꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯖꯣꯍꯥꯟꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯖꯣꯍꯥꯟ ꯄꯟꯗꯨꯞ 10ꯒꯤ ꯄꯗ 15ꯗꯒꯤ ꯍꯧꯔꯒ ꯄꯗ 30 ꯐꯥꯎꯕꯗꯒꯤ ꯄꯥꯊꯣꯛꯆꯔꯛꯀꯦ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯗꯦ ꯑꯩꯅ ꯏꯄꯥꯒꯤ ꯃꯤꯡꯗ ꯊꯕꯛꯁꯤꯡ ꯇꯧꯏ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤ ꯅꯈꯣꯏ ꯑꯩꯒꯤ ꯌꯥꯎꯁꯤꯡ ꯅꯠꯇꯕ ꯃꯔꯝꯅ ꯅꯈꯣꯏꯅ ꯊꯥꯖꯗꯦ ꯑꯩꯒꯤ ꯌꯥꯎꯁꯤꯡꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯑꯩꯅ ꯃꯈꯣꯏꯕꯨ ꯈꯪꯉꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯤ ꯑꯩꯅ ꯃꯈꯣꯏꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯤ ꯃꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯡꯂꯣꯏ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯈꯣꯏꯕు ꯃꯨꯜꯂꯣꯏ ꯑꯩꯉꯣꯟꯗ ꯃꯈꯣꯏꯕꯨ ꯄꯤꯕꯤꯈꯤꯕ ꯑꯩꯒꯤ ꯏꯄꯥꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯈꯨꯠꯇꯒꯤ ꯃꯨꯟꯕ ꯉꯝꯂꯣꯏ ꯑꯩꯒ ꯏꯄꯥꯒ ꯑꯃꯠꯇꯅꯤ Amen. Hallelujah. Takraba pathokraba ipagi wahai asinasu adom punampu sokpiba oirsanu. Thagachari praise the Lord. Aigi nupigi athoiba testimony se khoi taminarase. Thagachari ahanbamaktada taisembiriba mapu Jisu Kristabu amadi jengbiriba tabiriba ichilina ima pabungsingbu ikai khumnajari ngasi aina aigi testimony kharatang share tawjage haiduna phongdokjabani chinausing इचिनाउसिंग आइगी वारी से अहानबददे इचिनाउसिंग आइखोइगी तैनाउसे अहानबददे ईश्वर मसक खंगदबा मिसक अमा ओइरमी अदुबु आइगी नुपाना नोंगमदे आइगी नुपागी वारी सु मयामना इचिनाउसिंग मा पाबुंगसिंग ताबिरमगनी दुदि आइगी पाना नोंगमदे आइखोइगी लेकाइगी याम्बा अमा लै मासे क्रिश्चियन नुपीनी लौइसे मा मसामसु क्रिश्चियन दुबु माना नुपीसे लौरबगी मतुंगदा कंपाउंडर चार्जदा लैखरे दुगी मतुंगदा आइगी नुपा अमदे मखोइगी मयामसिंग लोइनारगा क्रिश्चियन नुपी लौबा क्रिश्चियन करिगी ओइरिनो इना हाइबगी दमक्ता मखोइना गाड़ी अमा रिजर्व तौरगा कंपाउंड अमा कोइना फुबा चले खोइगी यामबसे फुबा चपा मतमसिगा पास्टर अमदे होजिगी यामबसे आइगी नुपा खोइ मयाम चंगना फुरबगी मतुंगदा आइगी नुपाना जुमदा लालगा आइ ngasiदी इसासे यामना नुंगाइते आइ सिबरा खंगदेना माना कप्तना आइ अमदे आइगी इमादा माना यामना नुंगाइतना कप्पगा तममी दुबु आइगी वखलदसु इचिनाउसिंग नुंगाइतबा मयाम अमदि फावरिको अदु फावरगसु मसागी ईश्वरदो मसक खंगदबनिना लौसनदबनिना अवाबा हाइबदो कइनो खंगगसु हाइदि कमथेंगना खंगबा हाइबदो अइंगोंदा फंगमदे अदुबु आइगी नुपाना जिसु ख्रिस्ट थागतजाखि मिट खुदिंगी आइगा लोइनादना जिसु ख्रिस्ट इपा आइ खुद पाइबिरगा आइगी नुपाना अइंगोंदा ईश्वरगी अफबा वारी अफबा वापा ईश्वरगी मरमदा लिबि अदुबु आइगी थमोइदा थाजबा कौबदि अमुक पाव लैखिदे अदुबु आइगी नुपाना आइगी दमक्ता प्रेयर तौबि आइना खल्लगा अइंगोंदा हाइदि थमोइदा लांतकनबा मयाम अमदि लैको अदुबु लुपसलुदबा अदुबु अइखोइसे मपानदा लेबे मपानदा लै आइगी इचानुपा अनि सुरे मपानदा लेरबा मतुंगदा अइखोइसे जुमदा थबकि सुटी थबक्तगी सुटी लापा अदुबु थबकसे मोंग चानरक्तबदगी था 3-4 रोम याम कुइना यामना पैसागी प्रॉब्लम इमुंग मनुंगी प्रॉब्लम दोय आंगांसिंग जाउछलकपगी लाई लाइसु तंबा असिना चिंबा मयाम प्रॉब्लम मयाम अमा थोमी अदुबु ngасai aina ishorna दौसनदबने ईश्वरगी थवाय असेंगमना आइबु चिंथोकपिदबने ईश्वरगी थाजरुदबा मरमना आइना सु यामना लुपसलुदबा हाइगदे अदुबु नोंगमदे आइगी वखलदा खनिको इसिंग असिदि जिसु ख्रिस्ट इपासे खुरमगे अहिंबा ईश्वर इपादा हाइजरगदि निजरगदि चुंगसोय सोयदना ओथोकनी aina khalliba wakhana sapul maktungane dubu ngasi khuramge khalli khuram bangamdaba hayeng khuramge khalli khuram bangamdaba haidi khuramge habege wakhandi khallaga tumning basina hen basina sum tumgiba adubu nongmadi khangundana Jisu Krista ipana ingi aingonda thawai asengmana ipagi thawai asengmana loina biraga nongmadi pung 11 makhai 12 dumaina taramani ahingi siga aina Jisu Krista ipada aina haijai ipa isho nangna achumba sengba ipa oiba taragadi nasai khoina ngasi wari base ipana khudimak khangbi ipa
ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥꯅ ꯀꯣꯛꯄꯤꯕ ꯉꯝꯃꯤ ꯏꯄꯥꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯏꯁꯣꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯄꯥ ꯉꯁꯤꯃꯛ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯄꯜꯂꯤꯕ ꯊꯕꯛꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯄꯥꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯇꯥꯍꯟꯕꯤꯌꯣꯅ ꯑꯩꯅ ꯇꯠꯇꯅ ꯑꯩꯅ ꯏꯁꯣꯔꯗ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯈꯨꯔꯨꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩ ꯏꯁꯣꯔ ꯂꯧꯁꯟꯕ ꯅꯠꯇꯦ ꯏꯁꯣꯔ ꯊꯥꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯣꯔꯗ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯈꯪꯅꯤꯡꯕ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯔꯥ ꯑꯁꯦꯡꯕꯔꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯈꯜꯂꯒ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯕꯨ ꯊꯥꯒꯠꯆꯈꯤ ꯑꯗꯨꯕꯨ ꯄꯨꯡ 11:30 12 ꯃꯤ ꯄꯨꯝꯅꯃꯛ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡ ꯑꯩꯒꯤ ꯅꯨꯄꯥ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯗꯤ ꯀꯁꯥꯔꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯨꯡ 9:30 ꯁꯨꯃꯥꯏꯅ ꯉꯟꯅ ꯑꯩꯈꯣꯏꯗꯤ ꯇꯨꯝꯅꯩ ꯉꯟꯅ ꯇꯨꯝꯃꯒ ꯉꯟꯅ ꯍꯧꯒꯠꯄ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯄ꯭ꯔꯦꯌꯔꯁꯦ ꯑꯩꯅ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅꯗꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯣꯏꯅꯕꯤꯔ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗ ꯑꯂꯥꯛꯄ ꯍꯥꯏꯕ ꯊꯃꯣꯏꯁꯤꯒ ꯀꯔꯤꯝꯇ ꯋꯥꯈꯜꯁꯤꯒ ꯑꯀꯤꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯜꯂꯒ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯑꯩꯅ ꯈꯨꯔꯨꯝꯃꯤꯉꯩ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯑꯅꯣꯟ ꯅꯝꯕꯔ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯄꯁꯤꯒ ꯑꯩꯒꯤ ꯄ꯭ꯔꯦꯌꯔꯁꯦ ꯉꯁꯥꯏꯒꯤ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅꯤ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯦꯌꯔꯁꯦ ꯇꯧꯕ ꯇꯣꯛꯑꯒ ꯑꯩꯅ ꯌꯦꯡꯕꯁꯦ ꯑꯩ ꯁꯤꯗꯤ ꯑꯅꯣꯟ ꯅꯝꯕꯔꯅꯤ ꯍꯦꯟꯅ ꯑꯩꯅ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯜꯂꯒ ꯑꯩꯅ ꯊꯝꯃꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯏꯁꯣꯔꯁꯦ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯏꯄꯥꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯁꯨꯝ ꯇꯨꯝꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯅꯨꯄꯥꯗ ꯇꯝꯃꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯁꯣꯔ ꯄ꯭ꯔꯦꯌꯔ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯈꯪꯗꯕ ꯑꯅꯣꯟ ꯅꯝꯕꯔ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯪ ꯑꯝꯇꯪ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯊꯕꯛꯀꯤ ꯄꯥꯎ ꯑꯣꯏꯗꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯑꯉꯛꯄ ꯃꯤꯔꯦꯀꯜ ꯂꯩꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯁꯦ ꯃꯐꯝ ꯑꯃꯗ ꯆꯠꯂꯦꯅ ꯇꯧꯋꯤ ꯆꯠꯄꯁꯤꯒ ꯅꯨꯄꯤ 3-4 ꯂꯥꯛꯑꯒ ꯅꯨꯄꯤ 3 ꯅꯥꯈꯣ ꯅꯪ ꯂꯦꯞꯄꯨ ꯅꯥꯈꯣꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯂꯦꯞꯄ ꯃꯇꯝꯁꯤꯗ ꯅꯨꯄꯤ 3 ꯅꯪꯒꯤ ꯅꯔꯥꯏꯕꯛꯇꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁ ꯆꯥꯎꯋꯤꯅꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯅꯨꯄꯤ 3ꯁꯦ ꯆꯠꯈ꯭ꯔꯦꯅ ꯇꯧꯋꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯉꯁꯥꯏꯒꯤ ꯀ꯭ꯔꯣꯁ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯎꯟꯁꯦ ꯊꯥꯅ ꯇꯧꯔꯒ ꯄꯨꯔꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯒ ꯂꯩꯌꯦꯅ ꯇꯧꯋꯤ ꯑꯗꯨꯒꯗꯤ ꯑꯩꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯇꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯒꯤ ꯃꯪꯗ ꯁꯨꯃꯥꯏꯅ ꯎꯔꯝꯃꯦꯅ ꯑꯗꯨꯒꯗꯤ ꯃꯥꯅ ꯆꯠꯁꯤ ꯑꯉꯥꯡ 2 ꯑꯃꯗꯤ ꯑꯩ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯕꯨꯡꯒꯁꯀꯤ ꯆꯔꯆ ꯂꯩꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯕꯥꯞꯇꯥꯏꯁ ꯇꯧꯔꯦ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯕꯣꯡꯒꯥꯏꯒꯥꯎ ꯑꯣꯏꯕ ꯃꯐꯝꯁꯤꯒ ꯑꯩꯈꯣꯏ ꯂꯩꯔꯝꯃꯕꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯦꯟꯖꯦꯜ ꯃꯥꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯊꯥ 9 ꯁꯨꯔꯦ ꯊꯥ 9ꯀꯤ ꯑꯣꯏꯕ ꯃꯇꯝꯁꯤꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯑꯗꯨꯝꯕ ꯃꯇꯝꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅꯗꯦ ꯍꯥꯏꯗꯤ ꯗꯦꯂꯤꯚꯔꯤ ꯑꯣꯏꯕ ꯃꯇꯝ ꯑꯣꯏꯅꯗꯦ ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯏ ꯑꯩ ꯑꯗꯨꯒꯤ ꯃꯇꯝꯁꯦꯀꯣ ꯋꯥꯕ ꯍꯥꯏꯕꯕꯨ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯋꯥꯏ ꯃꯥꯅ ꯊꯕꯛꯇꯒꯤ ꯍꯜꯂꯛꯑꯒ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯑꯃ ꯃꯥꯅ ꯂꯣꯏꯅ ꯇꯧꯋꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯩꯅ ꯇꯠꯇꯅ ꯈꯨꯔꯨꯝꯃꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯇꯕꯅꯤꯅ ꯑꯩ ꯅꯨꯄꯥꯒ ꯏꯆꯥ 2 ꯑꯩꯈꯣꯏꯗ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯊꯕꯛ ꯇꯧꯔꯒꯁꯨ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯔꯛꯄꯅꯤꯅ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯋꯥꯕꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ ꯃꯄꯥꯟꯗ ꯂꯩꯔꯦꯅ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯑꯩꯅ ꯇꯠꯇꯅ ꯑꯩꯅ ꯈꯨꯔꯨꯝꯖꯩ ꯏꯄꯥꯗ ꯍꯥꯏꯖꯩ ꯏꯄꯥ ꯑꯩꯅ ꯗꯦꯂꯤꯚꯔꯤ ꯑꯣꯏꯕ ꯃꯇꯝꯁꯦ ꯏꯄꯥ ꯅꯨꯡꯗꯥꯡꯒꯨꯝꯕ ꯑꯍꯤꯡꯒꯨꯝꯕꯗ ꯑꯣꯏꯍꯟꯕꯤꯒꯅꯨ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯀꯟꯗꯤꯁꯟꯁꯦ ꯃꯑꯣꯡ ꯆꯥꯗꯕꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯇꯕꯅꯤꯅ ꯍꯥꯏꯗꯤ ꯂꯥꯞꯅ ꯌꯨꯝ ꯂꯩꯗꯤ ꯂꯩꯕ ꯑꯗꯨꯕꯨ ꯂꯥꯞꯅ ꯌꯨꯝꯗꯒꯤ ꯂꯩꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯏꯃꯥ ꯏꯄꯥꯁꯤꯡꯅ ꯌꯨꯝꯗ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯒ ꯑꯩꯅ ꯇꯠꯇꯅ ꯑꯩꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯈꯤꯀꯣ ꯑꯩ ꯇꯠꯇꯅ ꯍꯥꯏꯖꯩ ꯑꯗꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯃꯇꯝ ꯍꯥꯏꯗꯤ ꯑꯍꯤꯡ ꯇꯥꯏꯕꯪ ꯃꯑꯣꯡ ꯆꯥꯗꯕ ꯃꯇꯝ ꯁꯤꯒꯨꯝꯕ ꯃꯇꯝꯗꯣ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯁꯤ ꯗꯦꯂꯤꯚꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯣꯛꯄ ꯃꯇꯝꯗ ꯄꯨꯔꯥ ꯊꯥ ꯁꯨꯔꯒ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯣꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯥ ꯁꯨꯗꯅ ꯊꯥ 9ꯇ ꯑꯉꯥꯡꯁꯦ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯊꯤꯟꯒꯤ ꯃꯥ ꯂꯟꯁ ꯃꯇꯝ ꯄꯨꯡ 1-1:30 ꯁ꯭ꯋꯥꯏꯗ ꯃꯥ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯏ ꯃꯔꯛꯇꯁꯨ ꯑꯗꯨꯕꯨ ꯑꯩꯅ ꯑꯌꯨꯛꯇꯒꯤꯗꯤ ꯍꯧꯅꯩ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯗꯕ ꯃꯤꯟꯁ ꯍꯥꯏꯗꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯍꯦꯟꯅ ꯈꯜꯂꯨꯗꯕ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯃꯥꯁꯦ ꯃꯄꯥ ꯂꯥꯛꯑꯕꯒꯤ ꯃꯇꯨꯡꯗ ꯃꯥ ꯐꯝꯃꯦ ꯆꯤꯌꯥꯔꯗ ꯐꯝꯃꯒ ꯂꯩꯔꯒ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯕꯥꯠꯔꯨꯝꯗ ꯆꯪꯉꯒ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯀꯦꯅ ꯕꯥꯠꯔꯨꯝꯗ ꯑꯩ ꯆꯪꯕ ꯃꯇꯝꯁꯤꯒ
ꯀꯩꯅꯣ ꯇꯧꯔꯦ ꯕꯥꯠꯔꯨꯝ ꯆꯪꯉꯨꯔꯒ ꯑꯩ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯆꯤꯌꯥꯔꯗ ꯐꯝꯃꯒ ꯂꯩꯍꯧꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯆꯪꯉꯛꯑꯦ ꯑꯗꯨ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯛꯑꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯒꯣꯟ ꯕꯥꯠꯔꯨꯝ ꯆꯪꯒꯅꯤ ꯑꯗꯨ ꯌꯦꯡꯒꯣꯟ ꯕꯥꯠꯔꯨꯝ ꯆꯪꯉꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯗꯦꯂꯤꯚꯔꯤ ꯑꯣꯏꯕ ꯃꯐꯝꯗꯨꯅ ꯕꯥꯠꯔꯨꯝꯗ ꯑꯣꯏꯔꯒꯁꯨ ꯕꯥꯠꯔꯨꯝꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯄꯨꯟꯅꯕ ꯃꯐꯝꯁꯤꯅ ꯑꯩꯅ ꯁꯤ ꯁꯥꯋꯔ ꯃꯄꯥꯁꯤꯒꯤ ꯑꯣꯏꯅ ꯁꯨꯝ ꯐꯝꯃꯒꯗꯤ ꯑꯩꯅ ꯁꯥꯋꯔ ꯃꯄꯥꯁꯤꯒ ꯑꯩꯅ ꯐꯝꯊꯔꯒ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯑꯩꯅ ꯊꯥꯒꯠꯆꯩ ꯀꯞꯁꯨ ꯀꯞꯄꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯏꯄꯥ ꯏꯁꯣꯔ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯏꯄꯥꯒꯤ ꯑꯅꯤꯡꯕꯅ ꯑꯣꯏꯍꯟꯕꯤꯌꯣꯅ ꯑꯩꯅ ꯈꯨꯔꯝꯃꯕꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯨꯝ ꯕꯥꯠꯔꯨꯝꯗꯨꯒ ꯁꯨꯝ ꯑꯩꯁꯦ ꯗꯦꯂꯤꯚꯔꯤ ꯑꯣꯏꯈꯔꯦ ꯑꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗ ꯍꯥꯏ ꯆꯠꯂꯨ ꯄꯄꯥ ꯀꯧꯔꯛꯑꯣꯅ ꯑꯗꯨꯒꯤꯗꯤ ꯃꯥ ꯂꯥꯛꯑꯦ ꯃꯥꯗꯤ ꯀꯤꯕꯅ ꯃꯥꯗꯤ ꯃꯤꯍꯨꯟ ꯂꯣꯏ ꯍꯨꯝꯒꯠꯈꯔꯦ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯨꯒꯤ ꯀꯦꯁꯇꯨ ꯊꯣꯛꯇꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯃꯥꯅ ꯈꯨꯗꯛꯇ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯆꯠꯂꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯆꯧꯕ ꯁꯥꯔꯁꯤꯡ ꯂꯩꯗꯨꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯅ ꯕꯦꯇꯣꯟꯁꯨ ꯑꯣꯏꯗꯕ ꯃꯇꯝ ꯈꯨꯠꯇꯁꯨ ꯄꯩꯁꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯃꯇꯝꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯄꯥꯅ ꯑꯩꯈꯣꯏꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯈꯤꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯣꯏꯅ ICUꯗ ꯊꯝꯈꯔꯦ ICUꯗ ꯊꯝꯈꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯍꯥꯏꯁꯤꯗꯤ ꯄꯨꯔꯥ ꯊꯥ ꯑꯃ ꯊꯝꯗꯕ ꯌꯥꯔꯣꯏꯗ ꯅꯨꯃꯤꯠ ꯑꯩꯈꯣꯏꯅ ꯊꯝꯃꯛꯏꯕ ꯃꯇꯝꯁꯤꯅ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ICUꯗ ꯊꯝꯃꯛꯏꯁꯤꯅ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯗꯥꯛꯇꯔꯅ ꯍꯥꯏꯅ ꯊꯥ ꯑꯃ ꯀꯔꯤꯒꯨꯝꯕ ꯊꯝꯗ꯭ꯔꯒꯗꯤ ꯑꯉꯥꯡꯁꯦ ꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯔꯤꯛꯁ ꯅꯠꯇꯦ ꯁꯦ ꯅꯣꯏꯅ ꯁꯥꯏꯟ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯄꯨꯈꯤꯕ ꯖꯥꯠꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯊꯥꯗꯨꯃ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯀꯦꯁꯇꯣ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯔꯤꯕ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒ ꯍꯥꯏꯗꯤ ꯁꯣꯝꯗ ꯅꯣꯡꯃꯗ ꯂꯨꯄꯥ 4,500 ICUꯒꯤ ꯕꯤꯜ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯃꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯑꯅꯤꯡꯕꯅ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯔꯤꯝꯇ ꯇꯧꯍꯟꯕꯤꯔꯣꯏꯅ ꯏꯄꯥꯅ ꯀꯔꯤꯝꯇ ꯇꯧꯍꯟꯕꯤꯗꯕꯁꯨ ꯑꯣꯏꯁꯅꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯂꯧꯔꯒ ꯑꯩꯈꯣꯏ ꯂꯥꯛꯈꯤ ꯑꯗꯨꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯊꯧꯖꯥꯜꯅ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯃꯤꯔꯦꯀꯜ ꯎꯠꯊꯣꯛꯄꯤꯕꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯀꯣꯏꯕ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯃꯦꯁꯦꯖꯇꯤꯀꯣ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨ ꯑꯣꯏꯔꯣ ꯑꯅꯥꯕꯒꯤꯕꯨ ꯑꯣꯏꯔో ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯣꯛꯄꯤꯕ ꯃꯇꯝꯗ ꯏꯄꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯄꯥꯅ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯒꯅꯤ ꯍꯥꯏꯅ ꯁꯤꯃꯈꯛ ꯑꯩ ꯃꯌꯥꯝꯗ ꯊꯥꯖꯕꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯃꯒ ꯃꯌꯥꯝꯗ ꯑꯩꯅ ꯄꯤꯖꯅꯤꯡꯉꯤ ꯑꯋꯥꯠꯄ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯍꯥꯏꯕꯤꯌꯨ ꯏꯄꯥꯅ ꯈꯨꯗꯤꯡꯃꯛ ꯑꯣꯏꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯩꯒꯤ ꯊꯥꯖꯖꯕꯅꯤ ꯃꯌꯥꯝꯅꯁꯨ ꯊꯥꯖꯕꯤꯌꯨ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯏꯁꯣꯔ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯗꯣ ꯑꯩꯉꯣꯟꯗ ꯊꯥꯗꯣꯛ ꯑꯃꯗꯤ ꯑꯩꯒꯤ ꯑꯌꯥꯝꯕ ꯄꯣꯠꯂꯨꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯞꯆꯤꯟꯕꯤꯒꯦ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯏꯪꯉꯤ ꯑꯃꯁꯨꯡ ꯏꯆꯨꯝ ꯆꯨꯝꯕ ꯏꯉꯝ ꯉꯝꯕ ꯏꯁꯣꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤ ꯈꯛꯇꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯃꯌꯥꯝꯁꯤꯡ ꯏꯃꯥ ꯄꯥꯕꯨꯡꯕꯨꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯊꯧꯖꯥꯟꯕꯤꯕ ꯂꯣꯏꯅꯕꯤꯕ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯗꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯑꯄꯥꯕ ꯀꯌꯥꯗꯒꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯐꯠꯇꯕ ꯁꯩꯇꯥꯟꯒꯤ ꯄꯥꯡꯒꯜ ꯀꯌꯥꯗꯒꯤ ꯏꯄꯥꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯑꯥꯃꯦꯟ